ꯇꯧꯔꯤꯁꯦ ꯍꯅꯨꯃꯥꯟꯒꯤ ꯃꯃꯩꯒꯤ ꯅꯨꯡꯅꯁꯤ ꯌꯥꯜꯂꯤꯗꯣ ꯑꯁ ꯑꯩꯒꯤ ꯒꯥꯔꯤ ꯃꯊꯛꯁꯤꯗꯁꯨ ꯂꯣꯏꯅ ꯇꯧꯕꯤꯔꯦꯅ ꯇꯧꯔꯤꯁꯤꯗ ꯒꯥꯔꯤꯒꯁꯦ ꯂꯣꯏ ꯀꯣꯞꯄꯦꯕ ꯃꯣꯏꯅ ꯆꯣꯡꯊꯔꯛꯄꯗ ꯃꯌꯥꯝꯁꯤ ꯌꯦꯡꯉꯣ ꯂꯪꯒꯨꯔ ꯀꯧꯋꯦꯀꯣ ꯃꯃꯩ ꯈꯨꯁꯥꯡ ꯈꯨꯁꯥꯡꯁꯦ ꯌꯦꯡꯉꯨꯅꯦ ꯃꯄꯥꯡꯒꯜ ꯈꯨꯀꯟꯁꯤꯡꯁꯦ ꯏꯃꯩ ꯁꯤ ꯃꯊꯛꯁꯤꯗ ꯍꯩꯅꯧ ꯃꯊꯛꯁꯤꯗ ꯇꯧꯔꯤꯁꯨ ꯃꯆꯥ ꯄꯤꯁꯛ ꯄꯤꯁꯛꯁꯤꯁꯨ ꯄꯝꯃꯒ ꯐꯖꯅ ꯆꯣꯡꯉꯦꯕ ꯃꯆꯥꯁꯤꯡꯁꯤꯁꯨ ꯇꯥꯗꯦ ꯌꯥꯝ ꯍꯩ ꯃꯊꯛꯇꯁꯨ ꯁꯥꯊꯤꯌꯦ एक साथ में 100-200 ऐसा आता है एक साथ में ꯃꯆꯥ ꯑꯃ ꯂꯩꯍꯧꯔꯦ ꯁꯤꯗ ꯃꯥꯗꯤ ꯃꯃꯥꯏꯁꯦ ꯉꯧꯔꯣꯛ ꯉꯧꯋꯤꯅꯦ ꯁꯤꯗꯤ ꯃꯌꯥꯝ ꯎꯕꯤꯔꯝꯉꯣ ꯄꯨꯡꯗꯣꯟ ꯃꯊꯛꯇ ꯄꯨꯡꯗꯣꯟ ꯃꯅꯥ ꯆꯥꯔꯤꯁꯦ ꯈꯔ ꯖꯨꯝ ꯇꯧꯔꯛꯀꯦꯀꯣ ꯁꯤ ꯄꯨꯡꯗꯣꯟ ꯃꯅꯥ ꯀꯟꯅ ꯆꯥꯔꯤ ꯂꯣꯏꯅ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯅꯣꯡ ꯆꯨꯕꯒꯤꯅꯦ ꯋꯦꯗꯔꯁꯦ ꯃꯃꯥꯏꯁꯦ ꯉꯧꯔꯣꯛ ꯉꯧꯋꯦꯕ ꯁꯤꯅ ꯑꯁꯤꯗ ꯑꯃ ꯂꯩꯁꯤꯅ ꯃꯃꯥꯏ ꯉꯧꯋꯦ ꯑꯁꯤꯗ ꯑꯃ ꯂꯥꯛꯏꯁꯤꯅ ꯃꯃꯥꯏꯁꯦ ꯃꯨꯁꯨꯛ ꯃꯨꯗ꯭ꯔꯣꯡ ꯁꯤꯅ ꯃꯃꯥꯏꯁꯦ ꯄꯨꯔꯥ ꯃꯨꯏꯕ इसका फेस देखो पूरा काला है और ये फम्मीसिना ममाइसे मुझे यहाँ साथी लोगों को गाड़ी में थोड़ा सा कहाँ खड़े तो
Yare. Oh, no.